Manipurgi irangdang Army amasung AR na lawriba thawdang Governor na thagatkre pawasi pandam pawse dagi lawkhatsabanay mamang sahi dagi hawrakiba kanglupki irang asi hawrakpadagi normal si hanjilaknaba Army amadi Assam Rifles na lawriba thawdang sing Governor Anusuya Uike na pawdambaga loinanang Governor na makhoi na lawriba thawdang bu thagatkre ngarang Imphal gi Rajbhavan da Manipur Nagaland Southern Arunachal Pradesh ki waina Defense Minister gi wangangloi oiriba Lieutenant Colonel Amit Shukla na Governor ga unaduna Defense Ministry maruway na Army amasung Assam Rifles na Manipur gi irang asi laksin na boho na bada lawriba thawdang sing pawdam duna khangan khibanay Governor na Manipur da mamang sahi May 2 dagi irang thoglakpa hawrakiba numit kharanay di Army amasung miyam asigi marakta communication gap khara laiki haiba wafam thamladuna Army na lawkhaliba thabak sing miyam da matam sana khangan na baso pawtak pibaga loinana propaganda amadi aranba pauksing lakpadang madu matam sana laksin na bohonan na basu khangan khe loina na Army amadi Assam Rifles na Manipur gi irang asida lawriba thawdang basu Governor na thagat pa phongdokhe mipum khudingmak mikhal da saruk yabiyo pawasi pandam pawse dagi lawkhatsabanay laiwa ki constitution democracy secularism federalism amasung tunggi mirol kanana ba pangthokodoriba mikhal se yamna maru oi lawbiduna Mikhal si free and fair oihanaba voter pumnamagna saruk yabana apaba khongthang oigane maramasina mipum khudingmagna mikhal asida saruk yabiyo haina Coordination Committee for Crisis Resolution Manipur na phongdorokle cherol amada laibak sigi constitution gi makhada pangthokpa mikhal oibana anoba mayol amada walhoba ngamnaba mikhal boycott tawbagi mahutta democracy constitution Secularism amadi federalism kanana ba mapung phaba miyam gi laingak ama lehenna bagidamag pumnamagna wakhal phatha viduna Lok Sabha mikhal sida saruk yabiyo haire mayum makai tumna mangkhra kaya na ningba thungdabagi mikhal yawningdaba phongdoknariba se laingak asigi asoiba masung asonba laingak londa pendaba utpa oirabasu mafam khara mikhal si boycott tawgani hainaraglibasina nakoina tha taraga mathoi faraklaba irang si laksinba ngamdraba amade Masagi aswanbadagi irang si matam sana laksin bangam khidavani haijakraba Chief Minister N Biren gi BJP da nakoi dana mateng pang bagi chingnaba wange maramasina tunggi mirol kanana ba pangthokodoriba mikhal asi yamna maru oi haina lawbiduna mipum khudingmagna saruk yabiyo haire committee asigi maikaidagi Manipur gi irang asi loisanbiyo athubada ingtapa lanjenariba inmate sing magi mafam sing da changba yaraba mipum khudingna ningkha tamna chathok chasin yananaba honabinaba Mari lainaba singi pungning sing sinduna lakhe loina na hairiba wafam sing asi pangthongnaba laingang na thuba matamda assembly mifam famduna warep lauraga India government ta warep sing thanaba warep sing asina Manipur gi irang asigi waroisin purakadavani adubu tauba yaba haiba yaba protest kaya taurabasu lainga kasina manakong da tabidana lakhe Manipur da ingtapa hanjilaklaba matungda mikhal asi pangthokpiyo Matamadu da miyamgi democratic right adu mapung phana sizinaba ngamgani hayanbagi wakhalonda miyoi lising kayagi masa-masagi ayaba khuyek piraga Election Commission of India da mikhal asi jaithokpinaba ayiba cherol thaduna taksinke chapmana bacherol adumak CEO Manipur da su pisinke makhata nasu signature campaign sathake adubu laibak thibadi March 13 ta election gi schedule laukthokre loinana tawroidaba khudingmak ECI na laukthokre Masina maram oiduna khongjang changsinba lepki haiba wafamsu cherol asina thamlakle Bangladesh force na KNF ki fakhiba miyoi manga su ukhrei pawasi kangla pawse dagi lawkhatsabanay Bangladesh Army na laibak asidagi Kuki National Front KNF ki miyoi sing maru phangna muthananaba hawkhiba numittagi satharakpa mass operation da KNF ki yamna maru oiba founder member yauna punna manga faba ngamkhre haina pawgi source amana haire Source asina makhatari vade Bangladesh Army na laibak asidagi Kuki Chin militants ngi mathakta ahan boina massive operation asida Bangladesh ki Chittagong hill tract ta unmanned aerial vehicle sizinaduna Kuki militants ngi laifam thidoktuno operation chathari Chittagong hill tract ta leiriba tongan ba tribe sing na Bangladesh Army da cooperation pire Kuki militants sing na makhoina paiba nongmai khusu khulai kaya su phaganana ba thaurang tawre Adubu Bangladesh Army na yamna haising na advance oina interrogation amadi method kaya sizinare target area sing the electronic communication na Kuki militants sing fanana ba monitor tawduna border area sing da operation chathana ba thaurang tawri haina pawasina haire
आर्मी गाड़ी न थोंबदा म सिरे पाउ असि कंगला पाउ पाउसेदगी लखोटचबने ngarang ayuk pung 9:30 rom tabada Senapati District ki manung sanba Senapati District Council Office manakta Imphal dagi mauktam na lakpa Indian Army ki tata amana motorcycle tongduna lakpa ama thombadagi laika navangamdana laikhidraba miyoy adu mahaingam Roham chahi kunga mathoi apokpa kansang Roham kawe Senapati District tungsang village dagi nei mahakpu thomlam liba Indian Army ki gari adu hanna yanglamdana thaukhre haire asi bhaksang police na lokhalaga Senapati District Hospital da thamkhre haire NDA ki candidate sing da MDA na sawatlaga nei pawasi pandam pawse dagi lokhotchava nei taraga ni pansuba Lok Sabha mikhal da NDA ki candidate sing da Manipur Democratic Alliance MDA na sawatlaga ni haina MDA ki advisor Moirang Themtombi na phongdokhre ngarang bapupura da laiba Siva Sena Bala Saheb Bavan da pangthokiba pawgi mifam amada wafam asi phongdokladuna N Tombi na phongdokhibada Manipur Democratic Alliance da yauriba political party singna NDA gi mirep animakta sawat pahay na yanare Inner Manipur Parliamentary Constituency da BJP gi mirep oiriba Thaunauzam Basanta Kumar amadi Outer Manipur Parliamentary Constituency da NPF ki mirep Kachui Timothy Jimik da MDA na amataway na sawatuna election na si thengnaga nei mahang na makha taraduna Manipur da khundari ba phurup khudingmak amatuway na ingna chikna hingmina ba pame mapandagi narol da sanglakpa illegal immigrant singna makhoi gi oiba tongan ba administration semna bohonari ba se NDA laingak na yaba ngamloi Manipur dagi tokhai na tana bohonaraglabadi chapsaba paukhum pigani haikhe matam adu faubadi ngai khiba tare pawasi pandam pausegi editorial kalam dagi lakhotchabane isa ithanta thagacharabadi kachin koya yawi haibagi matam adu hauji taraga nipan suba Lok Sabha mikhal naksilakpadagi masa matanta thagachabagi thawong sathaba haurakle haibasi Manipur gi miyamna khangnaba hauraklamlagani khalle India gi taraga nipan suba Lok Sabha mikhal asida Manipur gi miyamsu saruk yagadabagi sem sanaduna leinakhre haiba yai asiguma matam asida leingak pairiba political party ga tongan ba political party singagi marakta hunnaba ngangnabagi thawong sing lepa leitana chathaba haurakle oiragliba mawong asidi mikhalda makhoi gi party singi mirep na mai paknaba angamba thakta ngangna launabani haibasi makhoi kanano khanglaba lamdam asigi miyamna ikhang khangnaramlaga nei masi fana oiduna su haukiba Lok Sabha mikhalga handaki taraga nipan suba India gi Lok Sabha mikhalga de kharadi khenagadaba malle masigi maramde haukiba 2023 gi May 3 dagi ngasi phawba satharagliba lamdam asigi lan asina maram oiraga state asigi miyamna hiram kayada penadabagi thawong sing kayana pikthalaba thamoi kairaba miyamgi wakat marakta pangthokpa MP gi mikhal oibadagi oigani haibasidi isumda chumlagadaba malle adubu hauki ba oirabasu mikhal asida mirep oideba singi masagi oiba wakhalon sing amadi makhoi na yauriba political party sing adugi haisingba kayana maram oiraga mikhalda mai pakpa ngamkhrabasu ngasigi state asigi tangdu laitadriba phibam asibu athuba matamda mahausagi oiba phibamda hanjilaknaba honabagi thaudang pangthokpa ngamdrabadi masana masabu thagachaba kayadu mangan baga chap managadaba malle amaromda Manipur gi ngasi oiriba phibam asina maram oiraga handaki taraga nipan suba India gi Lok Sabha mikhal asida lamdam asigi miyamna selamade masal power na mikhalda mai pakna bohonarakadaba political party singadu handaki mikhal asida yade haiba ama khangalaga matik saba miyoy ama sawgatnaba lamdam asigi maikei kayadagi launaragliba asida kaya yamna mai pakpa ngamgadagi haibadudi ngasigi state asigi miyamna hangnariba wahangne aduga matik saba mi ngakta oiraba miyoy singna mirep oirabasu mising yamna sawgatpa mirep aduna soidana MP oina mai paktuna state asigi mihut oina satkigadoribani haibasi ngasigi miyamni hena khangnarabane amaromda miyamgi laingak ama oina leiriba ngasigi Manipur laingaknasu khwaidagi hena farabani khallaba MLA amadi minister oiriba miyoy amasu handaki taraga nipan suba Lok Sabha mikhalgi mirep oina thadoroglaga mikhal thengnahalle aduga handaki Lok Sabha mikhalda hanagi MP oiduna Union State Minister oidiba misak amada party gi ticket pidana state ki minister amada ticket pidaga mikhal thengnahaliba sigi nunggi oiba wahan thok kari laibagi haibadu lamdam asigi miyamna khanarudrabasu party manungi oiba yanaba amagi makhada mikhal gi mirep khanbo oiramgani khalle maram kaya sing asi leiba maramna India gi taraga nipan suba Lok Sabha mikhal asida
Manipurgi oina karamba miyoibu state asigi mihut oina thabada ngasigi lamdam asidagi tangdu laitadriba phibam asida tangdu laitahanba ngamhanbada achauba thodang lowba ngamgadaba miyoibu mihut oina thaba chumgani haibasi Manipurgi miyamna khanarabasu khonglaga khangani haiba wafam adudi mikhalda mai pakraba MP aduna tawthorokpa thabakna hena mayek sengna khanglaga nei matam adu phawbadi ngai khiba tare